ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯡꯗꯣ ꯇꯤꯚꯤ ꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯄꯥꯊꯣꯛꯆꯕ ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯀꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ SIR हाना पांथोकलगा कोना सेंसस पांथोकदबना मतम खरा वाटखिगदब माली चीफ मिनिस्टर मणिपुर स्पेशल इंटेंसिव रिविजन हाना पांथोकतुना युम मसिंग थिरबा मतुंगदा सेंसस की थबक पाइखतकदबना सेंसस की सी मतम खरा वाटखिगदब माली हाइना चीफ मिनिस्टर 𝐻𝐸𝐯𝐞 फोंदोखरी थासगी मापनदगी हौरखिबा 12 सुबा मणिपुर लेजिस्लेटिव असेंबली की 3 सुबा सेशन की ngasi humni chanba numita कांग्रेस MLA 𝐶𝐫𝐬 पुलिस डिपार्टमेंट की डिमांड्स फॉर ग्रांट्स खनरपदा कट मोशन थागतलदुना हंगलकपा वाहंग की पाउकुम ओइना वाफम असि चीफ मिनिस्टर ना हाउस फोंदोखिबनी CLP लीडर्स ओइरिबा 𝐶𝐫𝐬 कट मोशन पुखलदुना हाई मथंग थागी अमदगी सेंसस ऑपरेशन मणिपुर दा हौगदौरी अदुबु स्टेट असिगी ओइनादी IDP सिंह मसा मसा के मयुमदा हंजिल हंदना अमदी मिटोप सिंह खंदोक्तना सेंसस चौरबदी अचुंबा डेमोग्राफी के सक्तमदु उबो फंगलोय मरम असिना रीसेटलमेंट निंगथीना पाइखत्रिबा फावबा अमदी इलीगल इमिग्रेंट सिंह खंगदोक्त्रिबा फावबदी सेंसस की थबक असि चोंथबम थोई हाइखी हौजिक ओरिबा फिबम असिदा सेंसस की थबक सि मतम खरा येथोकपा हाइबसि मियामगी अपामबसु लई हाइखी मरम असिना हाउसना वारेप लौरगा नत्रगा कैबिनेट ना वारेप लौरगा मणिपुर की ओइना मतम खरा येथोकनबा सेंटर तकनबा तंगाई फदे हाइना फोंदोखी सेंसस अमसुंग डेलिमेंटेशन पांगथोक्ट्रिंगै मिटोप सिंह हलनखिनबा अमदी बॉर्डर फेंसिंग लोइसिनबिनबा तक्सिनख्री इंडिया पुंबदा पांगथोकदोरिबा मिकोक्तिबा नेशनल सेंसस अमसुंग डेलिमेंटेशन की थबक थोरम पाइखत्रिंगैदा लेबाक असिगे युमलोनरिबा म्यांमार अमसुंग बांग्लादेशगी आइनगी वांगबदा नारोंदा चंगशिलक्तुना मणिपुरदा खुंदासलक्रबा मियोइसिंग मसक खंगदोक्तुना मकोइगी हानगी मरमदा थिंदोखिनबा अमसुंग इंडो म्यांमार बॉर्डर फेंसिंग खापगी थबक चथरिबासी अथुबा मतमदा लोइसिनबिनबा राज्य सभा की MP मणिपुर की निंगथौ लेशिम सनाजावना ngasi हाउस पुकतुना दक्षिणख्री ngasi राज्य सभा MP सनाजावना मखाताना फोंदोखिबदा स्टेट असिदा म्यांमार अमसुंग बांग्लादेश की इलीगल इमिग्रेंट कया चंगलक्तुना स्टेट असिगे टोंगान टोंगानबा मफमसिंगदा खुंदासिनदुना लेख्री हारिबा इलीगल इमिग्रेंट सिंग ओइना खुंदासिनख्रबा मियोइसिंग अदु मसक खंगदोक्तुना मसागी मरमदा हलनखिदना सेंसस चथरबदी यलौमी सिंगी लाइबक थिबा हाइबदु मणिपुरदा ओइरगनी हिरमसिगी मतंगदा ममांग चही 2015 मे 18 होम अफेयर्स मिनिस्ट्री ना स्टेट अमसुंग यूनियन टेरिटरी सिंगदा म्यांमार अमसुंग बांग्लादेश की चंगलकिबा इलीगल इमिग्रेंट सिंग मसक खंगदोक्नबा खंगलकपा लेख्रबनी हिरमसिगी मतंगदा था अमगी मनुंगदा थबक पाइखननबा खंगलख्रबसु हौजिक फावबदा स्टेट लेंगाक्ता सिंथानिंगाई ओइना थबक अमता पाइखत्रि इलीगल इमिग्रेंट सिंग मसक खंगदोक्तना सेंसस पांगथोक्लबदी मणिपुरगुमना स्टेट अमदा मसाना तंगदु लेतादबा फिबम अमा पोक थोहनबा ताबनी लोइनना यलहौमी सिंगी फंगफम थोकपा कॉन्स्टिट्यूशनल राइट सिंग इलीगल इमिग्रेंट सिंगना मतखिगनी डेलिमेंटेशन की मतंग पल्लबसु हौजिक पांगथोकदरिबा सेंसस डाटादा युमफम मोइरगा पांगथोकदबना मांगजौनना हिरम असिदा मियेंग चंगहौद्रबदी यलौमी सिंगदा चाउना सोखंदुना नुंगाइतबा थोअनगनी हाइना फोंदोखी लद्दाख की लुप सिंगना स्टेटहुड अमसुंग 6 शेड्यूल की मतंगदा मेगा रैली की मतम मार्च 13 लेपख्री
Ladakh Union Territory gi oina mafam adu da laiba tongan ba loop singna statehood demand amasung 6 schedule chana hanana ba pangthokadaba mega rally adu tha sigi tarani thoi da pangthokani haina tawrambadagi March 13 tagi oina pangthoknana ba warep lawkhri Mega rally adugi matam nauna lepkhibagi matangda March 13 oinadi administration gi maikadigi ayaba piraktabadagi March 13 ta oina lepkhibani Rally adugi maruoiba demand singi manungda Ladakh pu statehood pibagi wafam yauri maduda sunatana mafam maduda 6 schedule chana hannabagi demand yauri loinana NSA da fazinduna thamliba climate activist Sonam Wangchuk ki thawong yaningba phongdokpagi matangsu yauri LAB ki co-chairman Chering Dorjena paugi agency amaga wari sanabada Fongdorkiba wawam singi manungda mega rally adu March 12 da pangthokani haina tawramba adu administration gi maikadagi 13 ta oina pangthokpagi ayaba pirakhi rally adu miyamna singe nemgyal choktagi leda leiba polo ground fawba chatkadoribani Speaker Om Birla lauthoknana ba thagalakiba no confidence motion voice vote ta maithikri Michang Mikhai Nai haidna Lok Sabha gi Speaker Om Birla lauthoknaba opposition na thagalakiba no confidence motion adugi matangda khaina nainaraba matungda voice vote ta ruling na no confidence motion adu maithiba pikibaga loinana ngasigi session preside tokiba BJP gi MP ngapigani pan no confidence motion asi reject tawri haina lauthokri No confidence motion asi voice vote maithiba pidringai opposition ki members singna House Union Home Minister Amit Shah na lale hajagadabani haina kholaw lauduna khongjang changsilakpadagi chair famkiba Jagdambika Palna opposition ki members singda makhoina khoigi sita hanjinaduna no confidence motion asigi vote tongfa yana na bahona rasi haiba wafam thamki adubu opposition ki members singna khongjang changsin beleptabadagi Charang na bamarak anuda voice vote conduct tawraba matungda madugi result matungina no confidence motion adu maithiba pire haina lauthokuna result tawkibani voice vote tawjingaida no confidence motion asigi matangda khana nainabada Union Home Minister Amit Shah na opposition bu yaningda bafongdokladuna chahi nifu romgi matungda Lok Sabha gi speaker mayukta no confidence motion thagalakiba asi laibuktibani Germany, Austria, amasung Japan resolved to thamliba thau thadokna ba warip lawkhri Germany, Austria, amasung Japan makhoi ki leiba ki oina leiriba thau gi resolve adu hauzi oiragliba malem ki thau gi mamal hengalakpa asiga mari leinana International Energy Agency na hairakpadagi mating oina ba thadokna ba warip lawkhri Iran the US amasung Israel na chathariba lan asina maram oiduna Thaugi mamalasi malengi oina ka hingalakpani Germany amasung Austria gi maikadigi resolve oina yalairiba thau barrel million chamri thadoklakani haina phongdorakli Amaroma Japan su ningthokaba numitagi makhoina oina leiriba reserve ta thau adu thadokna ba sem sari haina wafam phongdorakli Ngarang France ki konong Paris ta G7 gi energy minister singi oiba mafam Mifam warep asi laukibani Energy Agency asigi Executive Director Fatih Birol na member lebak singna makoi ki oiriba reserve stock sing adu puthokuna thaugi mamal hengalakliba asi hanthana ba lokalapa khongthang ama oiri Komjali singani kundani choigi Russia na Ukraine da landa ba horakpada International Energy Agency member gi lebak singna barrel million chamaga marfugani thoi thadorkiba adugi matungda handak Germany amasung Austria na barrel million chamri thadorakadoriba asina khwaidigi masing yamba oiri agency asigi member lebak singda punna barrel billion ama stock ta leiribani
Merchant shipsingda attack chatharapda India macha ani sire ama thiba khangdri. West Asia da Israel US amadi Iran gi marakta thogliba lan asina maram oiraga Iran na malengi thagi khwaidagi maruiba lambi oiriba Strait of Hormuz da ship amata chatpa yaroi haina athing matham kraba matung da ngasi Strait of Hormuz ka loinana leiba Gulf region da panduna leiriba commercial ship sing the attack chatharapda India macha ani amasung atopa amana thiba khangdri haina India के External Affairs Ministry ना फोंदोरक्री Ministry असि spokesperson Randy Joiswal ना फोंदोकिबदा लेंगाकना Gulf region दा लेरिबा India macha sing amasung merchant ship sing gi movement kupna yengshili masida natana Gulf region da lan asida soglaba India macha sing layingbada lengaki maikedi angam mateng pangli haiki West Asia gi lan asi asum chawthorpana maram oika center lengakna mafum asida leiba India macha singi safety gi khalaga khongleituna thabak paikhatpa ngamnabagi damakta control room ama singotkhre hojik Strait of Hormuz amadi Gulf region da pandina leiba ship singda maikai khangdana attack chatharakli attack sing adu Israel US nasu Iran tawbani amadi Iran asu Israel US na chathabani hairi Northeast Video TV na sandukchariba nungtugi pau patukchaba matang asi losinjari miyeng tabiriba pumnamapu amuka suhanna khurumjari Manipur के हान बा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजोय मथक तोंगथामली कायदा हानुक चरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लमी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबला इंगली हॉस्पिटल असदा न्यूरो की लाइन बर चंगबा अफबा मखल की खुसु खुलाई अमदी मशीन मरंग कायदा लई मशीना कोक मई लेनबा तोंगान तोंबा मखल की अनाबा सिंग निंतिना लाइंगली लमदम न्यूरो सर्जन यामना तांगलिबा मरमना चिन्नुमदी अरापा मफमदगी लाकबा अनाबसी न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कया सु मायोंगदरी मसी पुनमक्तगी खरदो ओरबसु कननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुमरी लेना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लाइन मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमैली नबसलसु अताबा ममलदा फंगल्ली ngasimulension biro amadi kudong chaba singa silobiyo hena ku bamrod gidama hospital asigi telephone number 7005534166 natraga 8974572154 da paw thobirak yagani Northeast Window meaning tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani
Pamarolgidamakta 7005273217 natraga 9366230077 natraga aikoigi office North East Window TV Building hata New Chekon Road ta lengsin birau